अदोमगी आधार कार्ड ता करम मोबाइल नंबर लिंक तौबनो खंगनिंग बमियोय सिंगना आइदी मतौ करमना खंगदगी हाइबदुगी वीडियो ने ngasi पुजरी हाइदी आइगी आधार कार्ड सी करम मोबाइल गा लिंक तौनरगा थंबनो हाइबदो खंगनबा मोंगदुम आई ngasi मोबाइल स्क्रीन कोनाना उच्चगे आइगी मिंग संजि शर्मा दो गदोमने यंगबिरसिने यंगसंजि खाउसी मणिपुर अना हाइजरी वाफम सिदैदा अना सिथौबा वाटहौबा अमदि सोइबदगी हेंजिन हाइजिनगिबा यावरगसु मयामदा ngakpiu haiba wafam thamjari laklo huzik mobile screen kon nai ucharki ahanbada adomgi mobile gi Chrome browser hangdokpiro tisida leire ko Chrome browser changchin biro aduga mafam sida adomna type tawbiro haidi Aadhaar card ana sum type tawbiro to sumaina sida Aadhaar card ana thar sumaina thabiro aduga sida ita search tawbiro matam sida khoigi website am thola ani ab to sigi leiriba UIDAI haina leiriba sigi UIDAI.gov.in an leiriba sigi website sida changchin biyo si Aadhaar card ki oiba government gi website ni ko mafam sida changchin biro matam sida to sigi page sima huzik thola ani ko sigi sumaina sigi page thola ga dom si zoom tawthok biro to mafam sida download Aadhaar haiba jaga se masida changchin biyo sigi download Aadhaar ana kai zoom tawro uhanjake sigi download Aadhaar sida changchin biro sinam biro matung da sigi page simu thola ani abatu sigi page si sumain thola ani si zoom tawthok biro aduga sigi cross mark si kakthat biro aduga to sida ubire ko sigi page sida ida sigi Aadhaar haibasi ai huzik aina mamang da haibadon tang wacha sigi dot ohum je changbiraga adomna sigi desktop site aise si tiktok ko thamji ko desktop site sida aduga desktop mode to pusin diba aduga sigi cross mark sima kakthat biro aduga changchin biro huzik sigi ai phone si phair ko uchage ko to sigi download Aadhaar sida changchin biro sigi download Aadhaar si chang matam to sigi page si thola ani sumaina sima si cancel tawthok biro sima adugi matung da to sigi I have Aadhaar VID the enrollment ID ana leiriba sida Aadhaar si select tawbiyo to sumaina Aadhaar select tawbiro matung da to sida adongi Aadhaar card ki magi 12 digit to sida menbiro asidana full name du menbiro sidana pin code menbiro aduga sigi sidaita leiriba captcha am sida leirise sisina sida magi security code ki saktam da simak sida ibigadam ne ko lalhan biba yade ko sigi chapmanan sida ibigadam ni adui matung da sisi tik tawbiroi dabani yarim khe sida tik tawbiru nuko sisi kanthok piraga sigi afam ji kanthok piraga sigi request OTP ya sida sanction bigadam ne hairiba mawong dum ai mafam sida mention jarage ko sida yengbiu friendsing ai huzik menpham thokpa Aadhaar number amadi magi ming loina mention jare pin code mention jare aduga sigi sida piriba captcha code sida mention jare ko aduga sigi request OTP ha sida nambi aduga si khangbi gadom na khoigi Aadhaar number mention ba matamda maning ngom degi hawrga menbiu ko mafam sida adu natraga di yadaba yawni maning ngom degi hawrga haidi tung songi maning thangba number sidagi hawrga mention birakpa han ba songi mamangomgi number sidagi melak mataba maning ngom degi yonam hapiro men matamda sumana tawrga si huzik request OTP ya sida click tawbiro matam sigi agree sigi tholai ba sigi message sima sigi agree tawbiro sida huzik matam sida ubire ko sumana tu message simana kapsrokane ba sumana kapak pa sida sumaina sida last digit number to 4 last digit number utliba sida khangbiro adongi mobile number du sigi mobile number sida ko register tawbune do sida ubiro ko sumaina mobile number si khangtok piaw gi trick se ina uchabani ado sidai do OTP thage hare confirm nambiro thalo hare cancel tok thokbiro ado adom khangbirani dana to sigi mobile number sida ai register tawe haibadum di sida ubire to sumaina khangdok piwa ya haiba trick si uchabani aina pizarbe information sina adom da kanai khanbira gadi like tawbiro mamade ai yengsin si khangji mani for channel si subscribe tawsin biu batung da su tek video sing chang nani yengnabagi dem haiwa phun tamjaga video si matang si loisin jarage bye bye